Immense Paodam miyeng tabiribasingbo Surbala khurumjari ngasigi maroiba pau pijari. World Environment Day gi thorom afam kayada paksana pangthoknakre. Narega mai pakna paikhanabagi matangda Panchayati Raj Minister T.S. Biswajit yauna khananinakre. Loinana India da COVID-19 case lakh ani lising kuntaru charted humbutara yaukre. Paumuncha khaina pijari. Ngasi malengi mafam kayada World Environment Day thorom pangthokpagum leibak asigi oinasu lockdown manungda thorom ase mafam kayada pangthokli Manipur dasu COVID-19 ga mari lainana lockdown amadi curfew manungda hairiba thorom ase mafam kayada pangthokli Directorate of Environment amadi Climate Change na sinduna biodiversity haiba theme da Imphal West ke Kanchipur da leiba Maharaj Gambhir Singhana samadida Chief Minister N. Biren, Forest and Environment Minister Awangbok Nimai Amadi, KFNPD Minister Karam Syamna Saruk Yaduna Pangthoki. Athoiba Atithi gi warolda Chief Minister N. Birena Phongdokkibada World Environment Day Pangthokliba asi tungi mirol gidamak ekhoina paktaknana u thasi aying asagi khal kaidana thamsi mahusagi oiba uwa umangwama yanthatlubadagi natural disaster global warming climate change tawrakliba asi ekhoina mahausadagi leiriba umang wamangda solakpadagini aikhoina forest amasung wildlife kanduna malem kansi sarkarna green manipur mission asigidamak haudokkibani Chief Minister na makha taraduna COVID-19 laichat asi mafam amada hekta sandorakpa yai maram aduna miyamna advisory health minister dagi amadi World Health Organization gi poktak insi Manipurda hauzik fawda mapan state panduna lairakpa miyoi lising kuntra manga halakre makhoi sing sarkarna chekshina yengduna COVID-19 nadana bahonari COVID-19 ngakthoknaba amadi layengbada mamang thaduna chatliba medical staff volunteer sing CSO sing security gi matengna COVID-19 lanthengnari mapandagi lakpasing su SOP gi guideline ngakna chatpina bahaiki Thoromaduda Minister Singh MLA Singh Additional Chief Secretary na chingba kaya saruk yakhibaga loinana numit asiga mari lainana Chief Minister na luchingduna Maharaj Gambhir Singhagi Samadhi BT Park Mantripukhrida lairiba Rani Guiding View gi parkta uchara sing thaki Health and Family Welfare Minister Langpoklakpom Jayanta Kumar na luchingduna ngasi kay Sampata laiba Directorate of Information and Public Relations ki office ta hidak langthakta kanaba lamda iramdam sida fangjaba pambi sing thaduna malemgi akoibagi numit World Environment Day 2020 gi thorom pangthokre hidak langthaki lamda kanaraba pambi sing haikru nim mayofa purairom karpur Chingtrao, Nageshwar, Samba, Asoka Amadi, Agona Chingba, Pambi Singh Thaduna, Numit Asibu, Balantau Kiba Thoram Aduda, Minister Jayanta Kumar Nahai, Huzik Malemgi Thakta, Honglak Liba, Aing Asagi Chang Asi, Mayok Nanaba, Aikoina Sem Saba Amadi, Tangai Fadaba Tabak Singh, Lokat Bagi Matautai. Minister Makata Kibada, Malemgi Oina Sandorak Liba, COVID-19 Gate Laina, Maramasida, State Asidasu, Tangai Fadana Jackson Thorang Sing Lokatli, Tanja Sida, Ekoi Kuding Magna, Jackson Labagi Tangai Fadabalay. Matamgi Oina, Lingakna Thorak Pat Thorang, Thousand Singda, Miamna Mating Pambiragadi, COVID-19 Asi Tingnabada, Ajobomating Oigani Haiki. Ngasigi Thoromda Department of Information and Public Relations Gi Commissioner M. Joy Singha IS Amadi, Director H. Balkrishna, Directorate Asigi, Staff Singh Sarukyaki. Kakching District ki mafam kaya dasu World Environment Day thorom sing pangthoknaduna uchar sing thanaki Adam Kakching na sinduna Celebrating Biodiversity haiba theme da sanghalasi Anganching haiba pandamda Kakching District ki Anganching Eco Park Kakching gi Heritage Complex da uchar sing thakiba thorom da Khaidem Mani Acting Chairperson Manipur State Human Rights Commission M. Joy Commissioner Government of Manipur Valentina Arambam IAS GC Kakching AK Premjit OC Kakching Trackers Helmet WhatsApp Group Voice of Kakching WhatsApp Group ki Amadi
ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯄꯨ ꯉꯥꯛꯇꯨꯅ ꯊꯝꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯎ ꯆꯥꯔꯁꯤꯡ ꯊꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯅ ꯎ ꯊꯥꯁꯤ, ꯎ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯂꯥꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯒꯨꯗ ꯁꯦꯐꯔꯗ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯅ ꯁꯤꯟꯗꯨꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯆꯥꯔꯁꯤꯡ ꯊꯥꯈꯤ꯫ ꯎ ꯆꯥꯔ ꯊꯥꯕ ꯑꯗꯨꯗ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯄꯔꯁꯟ ꯅꯥꯎꯔꯦꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔ, ꯑꯦꯗꯤꯁꯅꯦꯜ ꯑꯦꯁꯄꯤ ꯀꯛꯆꯤꯡ ꯀꯦ.ꯑꯦꯁ.ꯑꯦꯁ. ꯃꯅꯤꯍꯥꯔ, ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯥꯎꯟꯁꯤꯂꯔ ꯄꯤ. ꯁꯅꯥꯍꯟꯕꯤ ꯑꯃꯁꯨꯡ ꯑꯦꯟ. ꯃꯦꯃꯤ ꯑꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗ ꯂꯩꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ (IGI) ꯀꯛꯆꯤꯡꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯗꯨꯅ ITIꯒꯤ ꯀꯦꯝꯄꯁ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯇꯧꯗꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯂꯕ ꯇꯨꯡꯗ ꯉꯁꯤ ꯚꯣꯏꯁ ꯑꯣꯐ ꯀꯛꯆꯤꯡ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯀꯤ ꯇꯦꯡꯕꯥꯡꯒ ꯂꯣꯏꯅꯅ ITI ꯀꯛꯆꯤꯡꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯃꯦꯠꯁꯤꯡꯅ ꯎ ꯆꯥꯔꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯁꯨ ꯉꯁꯤ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯛꯆꯤꯡ ꯈꯨꯟꯅꯨꯗ ꯆꯤꯡꯖꯤꯟꯗ ꯅꯧꯅ ꯍꯥꯡꯈꯤꯕ ꯁꯣꯔꯥ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁꯄꯤ ꯀꯛꯆꯤꯡ ꯀꯦ.ꯑꯦꯁ.ꯑꯦꯁ. ꯃꯅꯤꯍꯥꯔ ꯁꯤꯡꯍ ꯑꯃꯗꯤ ꯑꯦꯟ. ꯃꯨꯅꯥꯜ ꯃꯩꯇꯩ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯀꯛꯆꯤꯡ ꯌꯥꯎꯅ ꯁ꯭ꯇꯥꯐꯁꯤꯡꯒ ꯂꯣꯏꯅꯅ ꯎ ꯆꯥꯔꯥ 100 ꯀꯨꯟꯔꯣꯝ ꯊꯥꯈꯤ꯫ ꯀꯛꯆꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ 1984 ꯃꯦꯇ꯭ꯔꯤꯛ ꯕꯦꯆꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯄꯂꯦꯜ ꯀꯛꯆꯤꯡ ꯃꯥꯟꯇꯠ ꯔꯣꯗꯇ ꯎ ꯆꯥꯔꯥ 50 ꯊꯥꯈꯤ꯫ ꯌꯨꯊ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟ (YWU) ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅꯁꯨ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯎ ꯆꯥꯔꯁꯤꯡ ꯊꯥꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯊꯧꯔꯝ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯉꯁꯤ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯍꯥꯡꯂꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯆꯠꯇꯨꯅ ꯃꯅꯥ ꯄꯨꯡꯕ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗꯁꯨ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯔꯗꯨꯅ MLA ꯁꯨꯔꯖꯀꯨꯃꯥꯔꯅ ꯍꯥꯏ ꯏꯟꯃꯦꯠꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯎ ꯆꯥꯔꯥ ꯊꯥꯖꯒꯦ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ꯫ MLAꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯣꯀꯦꯜ MLAꯁꯤꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯀꯣꯚꯤꯗ-19 ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯝꯂꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯃꯇꯝ ꯆꯥꯅ ꯇꯦꯁꯠ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯆꯦꯟꯖ ꯆꯣꯡꯖꯔꯤꯕ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯀꯦꯜ MLAꯁꯤꯡꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯣꯀꯦꯜ ꯒꯥꯔꯖꯤꯌꯟ ꯀꯌꯥ ꯑꯃꯗꯤ ꯏꯟꯃꯦꯠꯁ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯇꯦꯁꯠ ꯇꯧꯕꯤꯗꯕꯒꯤ ꯋꯥꯀꯠꯂꯛꯄ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯄꯥꯟꯗꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯦꯁꯠ ꯇꯧꯗ꯭ꯔꯕꯗꯤ ꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯏꯟꯃꯦꯠꯁ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯥꯅ ꯇꯦꯁꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯈꯔ ꯊꯤꯟꯊꯅ ꯄꯨꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ MLA ꯁꯨꯔꯖꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯒꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯁꯠ ꯇꯧꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯑꯦꯟꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ (ꯁꯋꯥ) ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ ꯁꯣꯔꯣꯛ ꯃꯈꯥꯅꯁꯨ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯒꯗꯕ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯀꯦꯝꯞ ꯑꯃꯁꯨ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ 2020ꯒꯤ ꯊꯧꯔꯝ ꯑꯁꯤ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤ ꯍꯥꯏꯕ ꯊꯤꯝꯗ ꯑꯂꯥꯐꯨꯝꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯒꯣꯜ ꯁꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯆꯝꯄꯨ ꯈꯥꯡꯄꯣꯛ ꯐ꯭ꯂꯇꯤꯡ ꯚꯤꯂꯦꯖ, ꯂꯣꯛꯇꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯑꯃꯗꯤ ꯃꯥꯁꯛ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯑꯂꯥꯐꯨꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K.H. ꯗꯦꯕꯦꯅ, ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯏꯟꯗꯤꯖꯤꯅꯁ ꯄꯔꯁꯄꯦꯛꯇꯤꯚꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯔꯦꯛꯇꯔ ꯔꯥꯝ ꯋꯥꯡꯈꯩꯔꯥꯛꯄꯝꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯀꯗꯝꯇꯂꯥ BNꯅ ꯍꯦꯗꯀ꯭ꯋꯥꯔꯇꯔ 22 ꯁꯦꯛꯇꯔ IGAR ꯏꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒꯤ ꯊꯧꯔꯝ ꯀꯁꯥꯔ ꯑꯁꯥꯝꯒꯤ ꯃꯐꯝꯁꯤꯡ ꯖꯤꯔꯤꯕꯥꯝ, ꯐꯔꯖꯣꯜ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯂꯛꯈꯤꯄꯨꯔ, ꯀꯁꯥꯔ, ꯑꯁꯥꯝꯒꯤ ꯁ꯭ꯇꯥꯐꯁꯤꯡ, ꯂꯣꯀꯦꯜꯖꯦꯟ ꯁ꯭ꯇꯥꯐ, ꯒꯚꯔꯟꯃꯦꯟꯠ EMPLOYEESꯅ ꯄꯨꯟꯅ ꯎ ꯆꯥꯔꯥ 300 ꯔꯣꯝ ꯊꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄꯒꯨꯝ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯁꯨ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ, ꯖꯤꯔꯤꯕꯥꯝ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ, ꯎꯆꯥꯊꯣꯜꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯂꯦꯕ꯭ꯔꯦꯠ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯝ, ꯖꯨꯅꯨꯟ, ꯑꯦꯀꯥꯁꯤꯌꯥꯅꯆꯤꯡꯕ ꯎ ꯆꯥꯔꯥ ꯀꯌꯥꯁꯨ ꯊꯥꯈꯤ꯫
अमरोमदा जिरीबाम म्युनिसिपल काउंसिलना तोंगान-तोंगानबा मफमसिंगदा उ चारा कयामरुम थादुना नागरवेन सिटी फॉरेस्ट हाइबा थीमदा कोविड-19 की सोशल डिस्टेंस की कांगलोन ngakna chatuna वर्ल्ड एनवायरनमेंट डे पालन पांगथोकनखरे पालन थौरम अदुदा काउंसिल असेगी चेयरपर्सन एस शांति देवी वाइस चेयरपर्सन के वीर कुमार सिंहा अमदी काउंसिल असेगी एग्जीक्यूटिव ऑफिसर एम सुरजित सिंहा लोइना काउंसिलर सिंह अमसुंग वार्ड मेंबर सिंहसु थौरम अदुदा सरुक याखी ngarang athengbada Jenims ki BRDL da miyoi ahum COVID-19 positive oikraba matung ngasi BRDL Rims da miyoi nipan positive oibadagi state asigi COVID-19 case masing chamaga kunthani thoi yaukre ngasi nauna positive oikraba miyoi nipan asigi manungda Imphal West dagi ani Kamjong dagi mari Ukhrul amadi Jiribam dagi amamamni active case na mari futara mathoini aduga fakibadagi disaster bogi masing na nipumathoini Khangabok Kendra gi oina Wangjing Kodompopi Sports Complex da hangliba community quarantine center da social worker and Amarjitna anirak suba oina hand gloves box taramanga local MLA O Surja Kumar gi khuthangda quarantine center asibu senabiriba volunteer singna sizinana bagidamak tengbangkhre All Kakching Students Union gi members sing amadi union asigi advisor yawba World Environment Day pangtoki union asigi advisor ki SS Biren Singhana phongdoklakpada All Kakching Students Union members singna mamang chahida Hospital Road Kakching DC Road Kakching atopa mafam singdasu thakiba u sing yengsinbaga loinana siramlaga su amuka थाजिनखिबा उपाम्बी कया अमसु MLA Y Suchandra Singhana sponsor तौबिरखी मेंबर सिंगना ममांग चाहिदगी उ थारक इबसी हौजे ग्लोबल वार्मिंग क्लाइमेट चेंज थो इबसिंग असिदगिसु खरा खजिकता ओइरबसु कनब नि हाइना फुंगदोलखी लोइनना मियामनसु उपाम्बी सिंग असि ngakpi senbiduna mapung marai phansi haina miyamda appeal tawramki Thawal Forest Division na Joint Forest Management Committee JFMC Tenthaga Kusamnadna Tentha Kangla Chingdolda World Environment Day Thoramga Mari Lainana Celebrity Plantation ngasidagi hawdokre ngasigi thoram aduda DFO Thawal Debala Laifrakpam Retired CCF GH Mahendra Pratap Former Minister Dr. M Nara Tentha Gram Panchayat ki Pradhan N Pradeep Amadi Forest Department ki staff sing amasung tongan ba miyoi singsu saruk yaki ngasigi uchara thaba duga mari lainana retired CCF GH Mahendra Pratap na phongdorakpada tentha chingsang asida World Environment Day thoronga mari lainana kanagumbana karigumba thodok amaga mari lainana nengsing upal thaduna asang aman na thalaba modern environment ama semgatnabagi wakhalonda ngasi celebrity plantation asi hawdok jabani aikoina uwa thaduna aikoigi environment semgatba haibasi aikoi khudingmaki ithodangni haigi BJP Khangabok Mandal nasu World Environment Day numit asiga mari lainana ngasidagi hauraga tha ama chathagadaba uchara thabagi thorom hawdokre BJP Manipur Pradesh ke former Vice President Thokchom Jadumani na luchingduna hawdokiba uchara thabagi thabak adu Eco Park ki akoibada BJP Khangabok Mandal gi President L Tomba Khuman amadi Mandal gi member sing yauna pangthoki BJP Manipur Pradesh ke former Vice President Thokchom Jadumani na uchara sing thaba duga mari lainana hai Khangabok ki Eco Park hairiba mafamasi Manipur gi Puari ga sagonaraba khambana kaw phakiba mafamaduni mafamasida tourist center ama semgatnabagi pandamda haukiba chahe ing lisingani taratagi hauduna mafamasigi lambi thong semjin sajinduna uwa thabagi thorom asi pangthoktuna lakhibani ngasisu makhatana World Environment Day numit asidagi hauduna June tha asima chupna chathagadawriba u pambi sing thabagi thorom asi mafam asidagi haudok chabani haigi More Battalion Assam Rifles nasu World Environment Day ki thoronga mari lainana uchar lisingama chonga rom tongan mafam sing JJ Orphanage Home Abdulam Rehabilitation Center Battalion ICP KCP Headquarter of More Battalion ADC Complex masung More gi akoibada laiba khul nipanda thakre uchara thabaga loinana mahausagi fibam ngaksena asangba environment amagidamak awareness pibagi pandamda uchara thabagi thorom adu pangthopani hairi
COVID-19 dagi cheksin thorang ama oina mapalam dagi halakpa miyoi kaya yumda changhandana quarantine center singda lainari adum oina ma quarantine center sing asida lairiba inmate sing matam chana test tobidaba amadi result bibidabagi pendaba mafam kaya dagi leptana phongdoknarakli Thobal Kendragi manungda hangliba Anandapurna school da hangliba community quarantine center da lairiba inmate singi guardian singna makhoigi angang singbu test tobidre haina pendaba mafam kaya phongdorakli Kakching district ki Palel High School Palengi community quarantine center da quarantine tawduna leiba Palel mamang lekai dagi miyoi amaga hyanglam lai pangan bada leiba miyoi amaga miyoi ani asi COVID-19 positive oibadagi laichat asi sandorakpa thingnana bagi cheksin thawrang lokhatpa oina Palel High School gi area asi the Manipur epidemic diseases COVID-19 Regulations 2020 ki Para 12 ki makada containment zone oina lauthokle haina Deputy Commissioner Kakching Valentina Arambamna thasegi haukiba tang ahumda thokiba order mana hairi All India Sri Saitya Sai Seva Organization amasung Sri Saitya Sai Seva Organization Manipur anina sponsor tawduna migrant workers sing amasung su nomduna nomagi chara tanjaba miyu singda yenthoklakpagi makha chatharakpa oina ngasi Kakching district ki manungda leiba migrant workers sing amasung su nomduna nomagi chara tanjaba miyu singda yenthoknaba polam sing Deputy Commissioner Kakching Valentina Arambamda Sri Saitya Sai Seva Organization Manipur gi mihut singda kusinaramba aduga mari lainana DC Kakching Valentina Arambamna asumna phongdorakli migrant workers ta budi emphasis piraga tawani migrant workers hana su dum khoi relief ki materials pire adagi ngarang na han su oms ki cheng la e moi da makta oms ki cheng se moi da free of cost distribute tawna baina adagi su tawu matam da sigi khoi gi atopa dry ration sing su dum pinaba punna dum pinaba tawjage Mumbai dagi Srami special train da Manipuri macha kaya puduna lakhiba adu Assam gi Lamding dagi Badarpur railway station gi marakta train track singda yadaba yawbana maram oiraga Guwahati railway station da train da kumhalaga matung ngarang Assam state ki bus ni funi thoirom da Manipuri macha chatreka kuthratare nupa chaniga humpumanga nupi chamriga yangkhaini thoi amadi angang kunrom puduna jiribam da nimidang pung 8 minute ni funi thoirom da thongba hauki matung CID source lakhibada passengers sing adu Jiribam railway station dagi Jiribam da hana dagi thawang tawduna lairiba Manipur gi bus singda magi district singda ngasi ayuk ki pung 10 makhairom taba matamda loina chahanki aduga Guwahati dagi lakhiba bus sing adu Jiribam railway station da thamlamlaba matung dahanki Thobal district da Narega Maipakna Paikhatnabagi matangda Rural Development and Panchayati Raj Minister TS Bishwajit yauna Thobal district ke Panchayati Raj Institute ki mihut singa khananainaba mifam amangasi Thobal gi Khetri sanglena pangthokre mifam aduda saruk yaraduna Minister Bishwajit na khungangi miyamda chama kanaba piriba Narega scheme asidagi aikhoina kanaba mapung fana lawba ngamdaba haibasi laibak thibani chatliba chahi asigi oina ahanba phase ki numit yankhaini gi thabak suba yabagi ayaba center na pirakli maram aduna chatliba chahi asidagi numit chamani mapung fana thabak suba ngamnaba hotnaminasi loinana thabak sugadaba mi khakta hapiyu thabak su haiba yadaba miyoising job card da hapiganu haiba wafamsu minister na makha taki Ngasigi mifam aduda Thobal District Jila Parishad Upadhyakshya T Nungsi ADM Thobal L Radhakanta RDN PR gi Deputy Secretary Lalboy Female Jila Parishad Member Pradhan Amadi District Panchayati Raj Institute ki mihut singsu sarukyaki Ngasigi Minister gi khongchat aduda Thobal District Complex da World Environment Day ga mari lainana ucharasu tharamki Congress ki ticket ta vote karaklaga BJP gi N Birena Luchingba Lengak Sawatkiba Dal Asigi MLA Tarepu disqualified Togodabani Haina Congress ki Tongan ba MLA Singna High Court of Manipur da Tharakiba missionaries case ngasi court ta khanaba matungda order adu reserve tawduna thamkre court ki hearing thasigi tang nipanda lauktoklagani hairi Makhoi taret asibu thasigi tharamapanda pangthokadawriba Rajya Sabha gi Mikhal Namita Assembly da changhanbidana basu Congress MLA sing yauna tungan ba miyukayana High Court missionaries case ma thangatkibani
ngasi High Court ki Justice Nobinna court room da chathakeba disqualification machineries case adu yamna kupna khanaraba tungda reserve tawduna thamkibaga loinana thasegi nipanda laukthoklegani hairi Kha maikai ngakpa apunba lupna sinduna ngasi ingagi thanel purnima numit tang mangada anirak suba lining thau sanamahi cheng hombagi thoram kakching supermarket pangthokre thoromduda leiba khunjau leichaunaba chahonga hongba asi ana leitanaba thaunijaki thoramse covid-19 laichat sandorakpana maram oiraga laigi tawdaba yadaba khaktamak tawduna loshinki Ngarang nungthil pung mari rom tarakpa duwaida Technopol District Police amadi Commando team singna Imphal More lambigi Chamol Village mayada drug thingnaba mathok tawduna leiringai cherakta More romdagi thoklakpa ecovan ama Commando team singna khamnaba haibada ecovan adu khamlamdana chenki loinana ecovan adudagi miyoi ama chingkha romda plastic bag amaga konana chongthaki hairi khudakta CDO team aduna ecovan adu tanaraba matung CDO team adugi personnel amana chingkhada chongthaduna miyoi adubu phagatki tungda ecovan adubu thoba driver dusu gari adu Technopol Valley bridge mayada langthoklamlaga chingkharomda chenthaki adubu miyoi adudi tanaba phangkide tungda CDO team aduna phagalakiba miyoi adudi manghauthang jau chai kuntrani thoi apokba laikhidraba lian khan hok jau of singhat sub division Churchambu district agini mahak hana ZRA gi kadar amasu oiramba miyoi mani hairi makoina tawrokpa gari sing hangdoktuna check tawbada WY tablet piece lising yankai amadi gram 68 lumba brown sugar packet taru yauramba thengnaki tungda miyoi dudagi phone Aadhaar card amadi voter card na chingba sing seize tawselaba matung Technopol Police Station da kusanaki hairi phagalakiba potlam sing adu malemgi kaithelda lupa crore ama henbagi oigani hairi COVID-19 na narambadagi fagalakibagi chang asi chada nifunipan dasming ani taret oide leba asigi fakraba masing lak ama lising mapan ga chamri humpuni to yaukre haukiba pung kunmari gi manungda miyoi chahum yankai manga fagatki Health and Family Welfare Minister na haikibada haukiba pung kunmari gi manungda miyoi lising mapan ga chanipan yankai mathoi COVID-19 की पॉजिटिव केस लाखी इंडिया के अपुनबा पॉजिटिव केस लाख अनि लिसिंग कुंतरुक चाट्रे का हुंपुतरा यौरे सिखिबगे अपुनबा मसिंगना लिसिंग तरुक का चहुम निफुनिपान यौरे मसी चाद पाबदा अनि दशमिक निपान सुनोनी इंडियन काउंसिल ऑफ मेडिकल रिसर्च ICMR ना फोंदोखिबदा हौखिबा पुंग कुनमरी की मनुंगदा मियोय लिसिंग तरामरी का चहुम हुंपुतरुक टेस्ट तौखरबगी मसिंग लाख निफु हुमदोय लिसिंग Marifuga taruk chahomga humbutran mapanni government lab chamgaga supna taret amadi private lab chaniga taret na test tobagi thabak tawri Ministry of Arts Sciences na haikibada Central Arabian Sea Tamil Nadu Karnataka Karaikal Puducherry amasung Bengal gi mafam kayada numit nini gi manungda monsoon kumgi nong yawraklagani Northwest India amasung Himalayan region da nong kaya kandana taraba yai Uttarakhand, East Uttar Pradesh amasung South Rajasthan gi mafam singna nong kana chugani Gujarat, Interior, Maharashtra, Andhra Pradesh, Telangana amasung Tamil Nadu dasu nong chugani hairi Kerala amasung Konkan dasu nong kana chugani hairi Aroibada maroiba pau mohana bijari World Environment Day gi thoram afam kaya da paksana pangthoknakre Narega mai pak na paikana bagi matangda Panchayati Raj Minister TS Bishwajit yauna khananinakre Loinana India da COVID-19 case lak ani lising kuntaru charted humbutara yaukre Ngasigi damakta di pagda matang sida loijari miyeng tabiri basingbo amukana khurumjari